Hꯧzik video yengbiriba aiki nungsijaraba marup mapangi sesal mayambu Request Education Channel gi maigi digi kokna na khoiramjari mamagi video part 1 da mayamna cryptocurrency haibasi karino khangbikhre houzik part 2 asida mayamna khangbigani madudi cryptocurrency bitcoin asigi matengna aikogi future da sinjau paiba misak amo oiba yabra natraga yaroidabra adusu mayam khangmina siloinana haubada bitcoin gi price ase kyano houzikna kayano haibadasu mayam khangbigani Maramuduna video si haubodi leba fawbatang yengbiu Satoshi Nakamoto asi asengba misa kanano haibadudi hauzik fawba khangma ngamdri adubu mayamna claim tawri madudi Nakamoto asi Japan gi misakni haina Bitcoin asi 2007 da haudokhi amadi 18 August 2008 internet ki domain aduda register tawki bitcoin.org haina domain haibasi internet ki web address amani 31st October Nakamoto na matchdown.com asida bitcoin asi digital cryptocurrency electronic cash system ni haina announce tawki ahanba haudokpa matamdadi mayamna thajakhide haudokhiba matam aduda bitcoin asigi price asi $0 oirami trading torba matung January 2009 to March 2010 fawbada 10,000 bitcoin asi $50 da yonbagi auction lawki adubu laibinaba mi kanamata fangkhide 2011 Bitcoin amagi price asi $1 oirami in Indian rupees 73. In the year 2013, $350 to $1,242 oirami in Indian rupees 25,635 to 90,967. In the year 2014, $340 to $530 oirami in Indian rupees 24,901 to 38,816. In the year 2017, $1,290 in Indian rupees 94,478. Amadi houzik May 2021 fawbada $49,782 in Indian rupees 36,34,109. Sinatakpadi cryptocurrency asisu up amasung down toina oi. Adu oiragadi houzik video yengbiriba aigi marupna karigumba 2011 da Bitcoin manga khaktang in Indian rupees 365 invest torom lagadi houzik 2021 asida 1 crore above asigi mapu oiragadabani adubu matam aduda kanamatana Bitcoin haibasi karino khangdabani na kanamtana invest tawkhide rupees 365 khak invest tawraga crorepati oiba haibasidi mangda khakta oini haina khalambani adubu matam asigi Technology na sakolakpadagi everything is possible haibadu oirakle Tesla gi CEO Elon Musk na fawba cryptocurrency gi matangda makhal toina tweet tawri China country su asida yamna interest lairi invest tawbada adu oiragadi asigi kanaba future da lay haina signal piribani topic asigi aroi boina part 3 hayeng that is 19 May da sungsoi soidana pung nipan tamatana fangbigani video asi angam makai friends sing da share tawbiu Loinana subscribe to nambiu all bell button su click to maram de hang ano video upload to matami side device ana fangbigani Facebook amadi Instagram da su follow to biu link pum na mag description da fangbigani mayam nungai na lebiu harau lebiu I love you all thank you